आकाशवाणी इम्फाल RK.Gorani na pau pazari ahanbada maroiba pau 53 suba national games ngasdagi goada hauragani games asida sanaroi lising tara henbana masana ni phumdoida athoi hen tanagani security force na haukiba pungkun marida thobal bisnupur amchu kaksing jilagi jingna mafam singda thihombi thabak chathabada khusu khulai kyamrum phagat kre amasung Pradhan Mantri Narendra Modi na ngasi Maharashtra da haksel rail lambi thaw amasung gas sauna lupa koti lising tare changwa hena changna pakhet kadaba tongan project sing jatra hongani Kuntra tare suba national games ngasidi goada hauragani gawa gi margaw de leba Jawaharlal Nehru Stadium da Pradhan Mantri Narendra Modi na games ase haudokani hantaki games asina gawada pangtokpa ahanbani tongan mafam ko nipana sanaroi lising tara henbana masana ni phum doida atho ehen tanagani hantaki national games esta Manipuri sanaroi chawum humdra tre na tongan masana kuntarukta atho ehen tanagani games esta official marphumari saruk yari Security force na haukiba pungkun marida Thobal Bisnupur amasung Kaksing jilagi tongan ba jingdaba mafam singda thiba humbagi thabak chathakre Thobal jilagi nongpok simai police station gi manung sanba Chandra khonga tainaba chingya dagi yamlaba khusu kholai fangle haina police control room gi cherol mana hairi cherol sin hai Imphal West District Police Commando gi kangbo amana ngarang lalholup amge kadar ani masa gi mayum dagi faki police ki pauna hairi farba kadar ani asi Imphal jilagi Kongpal Kongkham lekai di haujina singdame wang makhedri lekai amasung Imphal West ka samthong elamum lekai khabam lakpa mandop tagini mi ani asi ngarang phabani makhoi digi 9mm pistol ama maru nipan yawa magazine ama AK rifle sing maru humphoni pan insert rifle ki kapa yari maru ni phumapan SLR gi maru ani 303 rifle gi maru taramanga 12 bore gi maru ama insert angba magazine ani amasung mobile handset ahum loinana sim card mari phagat pangam khi parba mi singa sima khata ba an gi obi thabak lakhona ba singjame police station da sinakre amarom da security force ki apun ba kangbo amana surasanpur lambi paring da hangba mobile check post da lambi da lakwa gypsy ms check tawbada mi ani khulai ga konana fare police ki pauna hai parba mi ani asi kangpok bijilagi Gamnum Phai Village da gini farba sing adu makhata ba ain gi thabak la khotna ba Surasanpur police station da sinakre Imphal West Imphal East Thobal namsum Bisnupur jila da ngasi ayuk pung manga de numidang pung tara phawba curfew komthokli Kaksing jila dan ayuk pung manga de numidang pung nipan phawba curfew komthokli Assumption Catholic Parish Pastoral Council None jila na sindona ngarang longmai Town da santi khongchet amasat kre khongchet adu Imphal gi Archbishop Dominic Lomondi dinalu singki khongchet adu da None jila da laiba Catholic Church tarani thudi lakpa miwe singna saru yakhi myang khongchet adu loriba tungda St Joseph School ge playground da lamdam asida santi purakna ba isor gi mafanda punna thongni khi National Highway Samag ani Imphal Mure lambi gi lelong hangam thabi Islamic School High School manakta gari thengjinabi thodokta miyo ML khidre thodok adungarang ayuk pungtra ma thoi makhairum taba matam adu aide thokhibani police ki pauna hai laibak thiba thodok adu thobarom degi lakpa Honda Dayo amaga tata amaga thengjinabi thokhibani thodok adu da Dayo da lakpa miyo adu mafam adu mukta da laikhidabani thodok adu ga mai lainana tata gari adu driver police na phare makhata na thijinaba case ama laukhat kre handaki riser sa thokiba irang asida more degi lanjena duna leidiba mitei sing masa gi mayumda leiba yana ba sinbiyu haina mitei council more gi mai degi sarkar puning sing silakli Jerol sina hai makhogi apambadi masa gi mayumda hanjinduna leijaba phangba aduni sarkana Moregi mitei singi pre-fabricated housing da sadun leheneba siliba thoranga si makhoina pamde makhoibu athu matam da masa gi yumda leiba phangnaba thorang loket piyu hairi Kerala gi Tiruvananthapuram da thasi kuntarukti kumapan phaw pangthokadaba kunipan suba Asian MTB Championship da Manipur Adventure and Mountain Biking Association gi cyclist marina bhat gi mo chinduna saru yaga dauri Cyclist mari asigi manung da Ronel Khundrakpam na XCO amadi XCE event ta
थोटमाचन अवुंगसीना XCR अमसुंग एशियो इवेंटा सरुक यागनी लोइनना हानिगी नेशनल चैंपियन अदोनिस तानपुना XCR अमसुंग XC इवेंटा सरुक यागनी नुपी साइक्लिस्ट हामोम उर्बसिना डाउनहिल इवेंटा सरुक यागनी महागना अहानबा मणिपुर की नुपी साइक्लिस्ट ओइना इंटरनेशनल डाउनहिल इवेंटा भारत के मुहत सिंधुना सरुक यागनी हाइना एसोसिएशन की चेयरमैन अमना हाइरी ताबीरिबा पावसी आकाशवाणी इम्फालदगिनी प्रधानमंत्री नरेंद्र मोदी नंगसी महाराष्ट्रदा हक्सेल रेल लंबी थाव अमसुंग ग्यास साउना लुपा कोटी 3,900 हचंगना पाखटकदबा तोंगान प्रोजेक्ट सानबा जत्रा होनगनी श्री मोदी नंगसी नुंथेल महाराष्ट्र की अहमदनगर जिला की शिरडीदा चतुना श्री साई बाबा समाधि मंदिर दा लाई खुरमगनी मागना मंदिर असके नौना साबा दर्शन क्यू कॉम्प्लेक्स संगागनी प्रधानमंत्री ने नीलवांदे दाम की इसिंग पूजा तौरब मतुंग मसिगी केनेल अमा मियामदा सिनगनी श्री नरेंद्र मोदी ने मफमदुदा पांगथोक मियांग मीटिंग अमदा नमो सेटकरी महासन्मान निधि योजना हौदोकनी मसीना प्रधानमंत्री किसान सम्मान निधि योजना की बेनिफिशियरी लाख 43 रोमदा कानब पीगनी केंद्र सरकार ने रवि सीजन 2019 ओइना फॉस्फेटिक अमदी पोटासिक फर्टिलाइजर की ओने लुपा कोटी 2,900 हेनबगी सब्सिडी पीबदा अयाब पीखरे हाइरिबा थौरांग असे मथंग सेगी मार्च 13 फाउबा चनगनी केंद्र की मंत्री मंडल में फम लोइबा मतुंग इन्फॉर्मेशन एंड ब्रॉडकास्टिंग मंत्री अनुराग सिंह ठाकुर हाई न्यूट्रिएंट बेस सब्सिडी असी मखादा नाइट्रोजन किलोदा लुपा 63 पैसा अनि फॉस्फरस ना किलोदा लुपा 1 पैसा मरफुनिथोय अदुगा पोटास ना किलोदा लुपा 2 पैसा 39 ओइगनी मांगना हाई न्यूट्रिएंट बेस सब्सिडी की थौरांग असिदा चौरांगना लुपा कोटी 19,900 सहूम अहुम जादिंग तौरबा याई थौरांग असिना लेबक असकी लौमी सिंगदा फर्टिलाइजर सिंग अताबा ममलदा फंगहनबा ngamlagani ngasi phongba pause sing maroi pau sing dam hauzik mangsa tabam Premananda leire Premananda Thagachari Gorani ngasi phongba pause singda district 36 tagi lebak pugadaba Amir Kalas yatra chief minister na lamtha khibagi pau Goa National Games ta Rani Balana goal logduna Manipur gi medal masing thiba haure haiba pau amasung michamanga kaptuna sokhanbada chenaba sing jail yokre haiba pau maroiba pau sing oin phongli Huyanlan Pauda, District 36 lebak pugadaba Amir Kalas yatra, Chief Minister Naram Thakre haiba pauga loinana, Manipur gi oiriba fiu masi kupna yengsilaga internet hangani haiba Chief Minister gi wafam ahanba headline tawri. Pawasi pongna from Sanga Express English amasung Manipuri edition, Naharol gi thaudang, Sana Laibak People's Chronicle, Manipur Mail dasu ahanba lamai headline tawri. Pongna from the Goa National Games ta Rani Balana goal logduna Manipur gi medal masing thiba haure haiba pauna ahanba headline tawri. Pawasi Imphal Free Press amasung Manipur Mail dasu ahanba lamai da phongli. Pawasi ayamba pawsi sing dasu sports column da phongba thengnari. Segarota nomai kaplam bagi fakhiba mioi manga jail yokre haiba pauna ani suba headline tawri. Pawasi Sana Laibak Sanga Express Manipuri edition Huyanlan Paudasu ahamba lamai da headline tawduna phongli. Sanga Express Manipuri da Hindu Singh Bulan ohunaba dharma gi oiba thaudokni haina congressional hearing amada Manipuri nupi amana phongdokwe wafam ani sube headline tawri kwakta blast mari leinana fakhiba ani jail da thajin khra haiba pau amasu ahamba lamai da headline tawri Indian ikai khumnaraktrabadi ceasefire dagi handokani haina NSCN IM gi wafam ahamba lamai da phongli Narol gi thaudang da operation da security ni yamna bukhulai phagat khre haiba pauna ani sube headline tawri pawasi pauche yambada ahamba lamai da headline tawduna phongli Separate administration की डिमांड ममांगी सरकार ने तौरंबा थबक सिंगी माहिनी हाइबा बीजेपी मणिपुर प्रदेश के प्रेसिडेंट एस रागी वाफम अहानबा लमाइद हेडलाइन तौरी गानफ्यू मेलदा इंटरनेट की अथिंगबा लौथोक्तबगी मायोक्ता ऑफिस सिंग थिंगजिनबगी खोंगजंग मखा चथकीगनी हाइबा ऑल नागा स्टूडेंट्स एसोसिएशन मणिपुर अनसंगी वाफम अहानबा हेडलाइन तौरी पाउसी तमेंगलोंग टाइम्स अमसुंग हिल्स हॉर्नबिल एक्सप्रेस तसु अहानबा लमाइद फोंगली तमेंगलोंग टाइम्स दा डिस्ट्रिक्ट हॉस्पिटल किडनी तमेंगलोंग डिस्ट्रिक्ट हॉस्पिटल दा Kidney dialysis machine yadabana anaba sing khudongcha da mayongna le haiba pauna ahamba headline oina phongli Gorani Thagachari Premananda hauzik aroibada amaroyo pau amuk hana 53 suba national games ngasti Goa da horagani games sa sanoi lising tara henbana masana ni phumdoida atho ehen tanagani Security Force na hokiba pung kunmari da Thobal Bisnupur amasung Kaksing Jila gi singda mafam singda thiumbagi thabak satabada khusukhlai kyamanum phagat khre amasung प्रधानमंत्री नरेंद्र मोदी ने ngasi महाराष्ट्र दा हक्सेल रेल लंबी थाव अमसुंग ग्यास औना लुपा कोटी 3,900 चंगना पाखत कदबा तोंगान प्रोजेक्ट सिंग सानबा जत्रा हुनगनी पाउलुइजरे
꯫